ngasi wari sida tamjaning ayam na lay bako akhoi dum asum haujikan gi matam gi chatnabi amasung social media akhoi gi chaphalak pasina maram oiga akhoi ahalaman gi hana takpi tambiram ba chatnabi panamak se kawre ba ngasi wari se akhoi nupa macha ama khakki wari ne ba nupa macha se luhong bagi ngangna singna na panamak loire ba loiraga luhong bagi numi nini khakta ngai re hairapa matam masida nupi mayum dagi nupi adu gi mapa aduna akhoi de condition ama thambani ba condition haiba se kari no hairaba da akhoi kana gumba mana nangonda kari gumba ama haire khalasiba madu tawdaba yade tawraga khakta nangi thabak to oigani masi condition haira khangai ba ko condition ama thambani ba condition se kari no haina hangakpada hauji nupi adugi mapa aduna haibani ba akhoi gi luhongba sida ahal laman amata purappa yaroi haina masi hek tabaga nupa adugi mapa se kaidausi khanbada kok sabani ba haibadi karigumba luhongba sina kaiba tholagadi khunai gi ikai gi ngai amasu oiragani aduga ahal laman singsu chattabagi matau karamna haigani masi khalaga masi kok sabani ba ko adugo mana nonja khocha duna ahal laman miyam da haija khata duna yare ba ahal laman tumakse adugo luhongbagi numit mkhoi luhongba thopagi numit che luhongba thoki hek tawbo matang asida mkhoi gi mapu haibadi hauji luhongdoriba nupa adugi mapa gi mapa ase koi ipu hairaga khangnare ko magi mapu asina haibani ba ai isu nupa gi luhongba chatkani ai apyam kuina su hingdauri ba khangde ai isu nupa gi luhongba yengani haina krik takpani ba ko krik takpasida hauji mapa asina upai laimandabadagi magi mapa adu da haijabani ba haibadi mapu adu da haijabani ba hoi nang luhongba chatpabudi yagani adugu luhongba chatlaga su nang gari manungda dum amduna lumduna yengu luhongba nang mapan tholakpa yaroi seni ba ko si haina raga mapu do su yare ba hoi hairaga chatleba chatlaba matungda luhong phamse yauraba kanda ta hauji luhongdoriba nupi adugi mapa asina condition ama ka thamjalakpani ba condition se karino haina hangakpata hauji nupi dogi mapa aduna haibani ka hoi thangnabada cheliba turel ase ising ase sidai sida akhoi gi ising gi mahutta haibidi sangwom mata chelhalu chelhan bangamaga di akhoi masi luhongba se luhonggani hai masi harapa sida matau karamna tawgani khangdabani na akhoi se luhongba se kaire gum hallaga yum chattoi tawbani ba matang asida hauji ngasai gi magi luhongdori ba nupa dogi mapa haibadi mapudna hangbani ba machana padu ba kaidaure kari da makha luhongba se hallino kaidongnare hangba sida hauji mapa aduna magi mapa mapu aduda haijabani ba sumai tawna makhoi gi thangna ba turen sida chele ba ising se gi mahutta sangwom moina chelhalu seni hairena masi hek tabaga hauji hallado nokpana duga mapa aduna kaidaure kari gi damakta no ino hangmada ko mapa aduna hairakpani ba nang hana chatlaga makhoi da hayu turen aduda chele ba ising ado hana kanghallaba tungdata aikhoi turel aduda sangwom gi ising chelhangani haina masi hairakpasida hauji mapa ado haibadi magi nungairamdaba miyamda ma haraurapani ba ngasaidagi akhoi koktadi masigi wahai se masigi pakum singse lakriba karino khalakpani ko si hairaga khalaga ngasaigi luhongdoriba nupi adugi mapa doi manakta chatlaga mana wahai se haibani ba phare akhoi nokoi thangnaba turel asida sangwom gi sing chelhangani aduba ahambada nokoi turel asibu kanghallo haina masi he harapaga ngasaigi luhongdoriba nupi dogi mapa aduna hairakpani ba nakoi gi luhongba sida ahal soidana yahorai masi hairaga nupi adugi mapa aduna harau na haibani ba luhongba se soidana luhonggani ahal laman ga yauna ahal laman meyam kauraga ahal laman gi ayaba yauna luhongba se soidana mapum hana fajana chauna luhonggani masi haibaga hujiki ngasagi nupa adugi mapa aduna nupi dogi mapa aduda hangbani ba masumna tawgadabal oiragadi karigi condition meyam sinse thamlibano haina masi hairakpasida ngasagi nupi adugi mapa aduna hairakpani ba ai haujikangi haugalaiba naha macha singje example piningbani tamjahanningbani akhoi haujikan ki chatnabi haugalaiba technology makhal gi meyam singchina akhoi hanagi chatnabi meyam se kauchale ahalaman bu respect tawba ahalaman bu luna tawba masi meyam se kauchale masi meyam se akhoi gi haugalaiba naha macha singde tamjahanningbani makhoi da example piningbani masi gi damakta ina masi condition meyam se thambani masi hairaga makhoi gi luhongba dasu fasana successful oina ahalaman gi ayaba yauna makhoi gi luhongba se successful oire masi da tamjaningai haibabu akhoi haujikan ki chakhalaiba technology meyam singchena aduga haujikan ki chatnabi meyam sina ahalaman na haiba akhoi kauchale ahalaman na haiba inde ahalaman da respect tawba kaure ahalaman gi hanagi chatnabi meyam ama bu thugairaga akhoi gi mongda haibadi thabak kya ama tawi asi kya se tawroidabani chatnabi ni ahalaman bu respect tawgadabani masi hairaga ngasi ni wari se sida loisinjare karigum wari sina nungai ko gadi ngasi biduna like subscribe masung share tabiram